Manipur top channel ki Meitei ki marui bi ipau kaya mam thamjari han mara Home Minister ki free movement su kangpokpi landana kaithal manmi da luisin khre athing banam khaina bo hona bada Naha ni Sire security personnel yauna miyoi kya sokre haina media report sing tawnari Home Minister na lakthukiba free movement ki khongthang kangpokpi lan bangamdana kaithal manmi di irak na khre athing ba sibu namkhaina bo hona bada security force na tear gas amadi rubber bullet ka pada khongjang sangsilama miyoi ani sibu roinana security force yauna miyoi kya ma asu open khre Panmayabri Thasi ki amada Home Minister Amit Shah na share lawduna Manipur gi issue gi matangda security gi review meeting pangthoktuna Manipur da tangdu leitawa hanjilang na balokhalakba khongthang ama oina ngasidagi national highway madi state highway sing the free movement yahalagani haina phongdokhibagi matungina Manipur lenga ki miyeng makhada ngasi ayuk pung mapalom tabada Imphal airport gi masing yamlaba Manipur state transport MST ki bus ama atai security gi gari mayam amaga loinana Imphal Dimapur lambi national highway number 2 satnabagi damak khongsan ki badu Kuki sing na yamna kan lenga ki apul mana da haptana nung thomjin man nauri kapsilakpa lambi da tayar mai thajunna singba makhal kya gi athing ba pirakpadagi mai pakpangam khidre Kuki sing na satharakpa athing ba sing adugi manung na security force ki gari sing da nung thomjilakpana singba ekhai thingai kana pirakpadagi handok security na tongba minibus kaya mai thakre khongset aduda yauruba MS gi bus driver amadi conductor kaithal manbi da bus hundoklamnaga mathwai hingna security force ki akan section thorang marakta puthorakre hari Kuki gi ka henba thawong singa dubu lakshina na security force ki Meitei gi akan mathabak lokhot pagaroina tear gas smoke bomb rubber bullet na singwa khongjang sangsili besing da kap tuna lambi de gi tangaki security force na lokhalak action aduda Kuki gi miyoi ni lekida bagaloina na miyoi kya ma asu apanang khre Laikhidraba mi edu ki maming kaithal mambi ward number 2 dagi langun singsi sei kuntrani amadi maming matha sapsana khangba ngamdri haina media da report tawri khongjang adu soklaba Kuki nupi amadi nupa yauna manak nakpa kangpokpi ki district hospital pukhatuna laikanaki hairiba miyoi sing adu ki manungda miyoi taraga rom tamthina sokpadagi makhatana layeng sathari khongjang adu saruk yarib Kuki volunteer sing aduna lambi da ka henba thong sathaduna athingba pirakpadagi security force na makhogi mathakta action lokhalaktana ba bharat ki masuhungi firal masad yesinba inba paibena singba tawduna lambi pumba lepsinki amasum laibaksida Laibak ikai khumnariba masuhungi firal Kuki nupi sing laibakta kanba amadi haibaga loinana masada yesinbagi thawong sing asina laiba asigi firal bu ikai khumnaba manghali loinana Kuki nupi sing lambi thingzinbagi khongjangi saruga moina bharat ki national anthem Janagana Mana saksinki social media ra thagalakpa Janagana Mana sakpagi video du laiba asigi national anthem bu mayek sumna saktaba simaksu laiba asigi national anthem khongoina bani haina miyoi Kayana phongdorakli khongjang sangsiliba Kuki gi Meitei gi lambi asida Meitei sing amata phauduna satpa yaroi makoina taliba demand separate administration pidriba makhai Home Minister na haigera governor na haigera lambi free movement tawbi yaro haina kana thinkibani thawong asina bharat lengana maru oina Home Minister Amit Shah na lamdam asida santi hanchilakna bigi lokholakliba khongthangi sarugo moina free movement gi thawrang kangpokpida irak na krene su pawsna makhatana report tawri Amaromdana Dr. Y Mohan passenger bus tonglaga sakhi Manipur lenga ngasi ayuk pung 8:10 tawa helakpada Imphal airport mamang dagi lamthakiba Imphal dagi kangpokpi phawraga Senapati phawba satnabagi lamthakiba Manipur state transport MS dagi passenger bus ta hanagi rims ki medical superintendent amadi Indian Red Cross Society Manipur gi president oiramba masagi sei 109 suraba Dr. Y Mohan mayanupaga loinana tongki Imphal airport mamang central amasum state security force na ningthi na ngak selaga sakhiba MS gi passenger bus aduda tonglaga sakhiba Dr. Yanglem Mohena media amara phongdorakpada Manipur lenga na Manipur da santi hanjilangna bagi khongta amoina ningthi na security piragi Imphal gi Senapati phawbagi satnabagi ayawa pirakpagi MST ki passenger bus ta tonglaga Senapati phawba satpani isagi iramdam asida Senapati phawba satpa yahandana Kuki singna matam sangna thingduna lakhibani haina paladuna Imphal lagi Senapati phawba lengana protection piduna gari salhangani hairiba asida tongduna Imphal lagi Senapati phawba gi ground da oiriba phibam khangna satpani haiba wapam hakna thamnaki Dr. Mohan hai mahakna tongliba MST ki bus adu sakmai yorakpada
SP Imphal West na bus dagi kumtharaga BSF ki Casper do oina tongna ba khangalakpadagi Casper do tongna sakhi security na ngak selag Imphal airport dagi Senapati tamna satliba bus amasum security singadu bu kangla tongbi da Meitei ima ibel kayana khulaw kya lauksilakpa Casper manung dagi takhi Casper manung da tongliba mahak ki photo ima ibel khrana lokhi adubu mahak ti BSF ki Casper gari manung da hangdok handana army na dumak tonghalaga satpana launari badi kari no haiba ningthina khangdri haina Dr. Y Mohena phongdoraki magna Casper gari manungda sakhibagi Meitei imai bel khana laukiba photo du social media ra thagalakpadagi oidi bara karino lamida Kuki singna mahna tongliba Casper gari tamna nungna thajan mayauna makhal kya gi attack sa tharaki haina palladuna magna hai magna tongliba Casper tu tongbo base personal nisu makhutta nungna panduna soki magna tongliba BSF ki Casper amasum makhoi satminariba bus adu kangpokpi yauksinba ngamdana ngasi numidang pung 6 taramdai phawda kaithel manbi BSF KM da leki kaithel manbi degi makhata na satpa yadabana Dr. Y Mohena amasuma ki imung munungi miyoi du ngasi numidang athengmana kaithel manbi degi Imphal da thawdorakre amaramda ngasi thaw amadi gas puba gari khara yauna MS degi bus ama masing yamlaba security force na ngak selaga Suchampur sakhibadu security personnel khara tongba natana atai misam passenger sing tongkhidi panmaya abadi Manipur da personal ru laitringai en berenas minister oiringai Imphal dagi Suchampur amadi kangpokpina singba mafam singda bus service haunaba thawrang tawruraga tongmina ba mi tholaktabadagi fail oikhibani atop media report susuma tawri Senapati amasum Suchampur tamna sakhiba bus sing Senapati da Lairaduna kangpokpi phawbu yobu ngamdana akiba phanglabi Erang thokpadagi yamdrabada mi ama siraga yamna thina sokpasing yauna mi mart forum sokre hairi Suchampur tamna sakhiba bus amadi atai gari singdi yauksinki ngase hing nongyai dagi hona Kuki jau singna namna tab mafam singda matam kaktana shutdown tokre hairi Amaromdana Myanmar tha taragi manungda general election pangthoklagani lakthokre Nobel Peace Prize piduna ikai khumnakhrabi Aung San Suu Kyi na lusingba lengak inthuraga lanmina paislaga military lengak sa tharaglibi India ga yumthangnariba Myanmar gi general election tha taragi manungda pangthoklagani haina military junta gi makok thongba lusingba senior general Min Aung Hlaing na ngarang lakthokre haina military junta na salai lebas gi media na ngasi phongdokre Senior General Laying na wafam singrang phongdokibada maki lebaki general election asi satliba sahi sigi December natragana mathang sai English nganiga kunga taruki January da pangthoklagani hairi general asina mikhalga mari lainana phongdokiba wafam asi leba adu da phongba Global News Light of Myanmar pauksina su phongdorakre hairi haribu wafam asi general asina Belarus satpa mahaki office oiba khongsat amagi manungsana pangthokiba pawgi mifamda laukthokibani hairi panmaya abadi Belarus asi Myanmar gi military lenga ki anauba mapang lebak sing manungda ama oiribani pawgi mifam adura magna makhata na phongdokibida pangthoklagadaba general election sida sarugyana bigidamak Myanmar gi tuan ba political party yankhai ko humdoina makhogi mirep sing gi listing pisilakre hairi adomoina mak mikhal asi December natragana mathang sai gi January gi karamanumita pangthokadagi habaduri general sina phongdokhidri panmaya abadi kumja English nganiga kunga mathugi February da matamadugi Aung San Suu Kyi na lusingba Myanmar lengak poku tawduna military na lengak pashin khibani hairi Priyas NEET Biology sangai pro NTA NEET UG Biology admission hausari class 10 thakraba mahiroi singi damakta tha mari gi foundation course amadi class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class ngasi matik sani experience lairaba faculty singna takpigani akoina pizariba khudong chaba sing adu clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facility su pizari March ki tang 2 amadi April ki tang 3 dagi class mathang sina haujaragani thuna lakpiduna mingsan biu akupa modol gi damak Priyas NEET Biology sangai paro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro Amarom urkhul accident mari Sire taruk sukli ngasi numiyungba matung pung taran gani thui makhairom tarak par urkhul district ki poi village ki mafam amada thoki lebak thiba thawdo amada gari amada tonglakhiba miyoi singi manungnagi mari lekhidre duga atoppa tarukna sokre thawdo asid lekhidraba sing poi baptizers women society chairperson Martha Alungnau church asigi secretary Yuraisun Nirai amasum church asigi choir member Visnau Rising amadi gari asibu thorakhiba Mazan thai maluk son hairi duga soklaba singna sangrai hau satsang songrai son maluk ngasan ronra sihangum
bukli kasangmi simra amasung ngayalai sasangni haidena paus da makhatana su report torakli tentang na top headline katang mayam na thamjagi DMU ki BC oina Professor Sandababu hapre Dhanamajur University Chancellor su oriba Ajay Kumar Bala nang sitoki ba order magi matungina Professor Sandababu DM University ki BC oina appoint tawkrena pawmun makhatana su phungtorakli Dhanamajur University Act 2017 ki section 14 ki manungsana subsection 1 amasung 4 ki makhada Professor Sandababu DM University ki BC oina appoint tawkhibena hanesu pawsna makhatari hairiba nauna appoint tawriba BC asina sahi manga natragana masagi sai humdra sudriba phaw university asigi BC gi phampuraga ni suhairi panam pausi digi Americans Oncology Institute Imphal da bone marrow transfer unit hangdokre Manipur ihan hanboin Americans Oncology Institute AOI Imphal da bone marrow transfer unit hangdokre Mapana sel tingna bone marrow transplant tawba satpegi mathau tadre babina group ka kusamnaduna salairiba khabai soida leiba Americans Oncology Institute da sel ka hena sangna transplant asi khudongsa phanglagan haina health services ki director Dr. Sambo Gonmaina nungai phongdokre AOI Imphal da bone marrow transplant BMT unit hangdokpegi thoram madura athoiba mithunglin oikiba director Sambo na hai Miramgi sanna masi sangi haibagum state asida lairiba hakselgi khudongsa singna thairamlaga mapan ana leng satpigi hainabi khunai asida lairi mapalamda ana leng satnabigi damak araiba lantum yonthokpa amadi sendoi piraga sen pubi hainabi thadokla saidi haiki mangna makha taraduna malemgi mafam ataita lairiba maming lairiba ana leng sangsingda phangliba BMT gi AOI Imphal state sigi miyamna kanaba pibadana tana yumthangna state singdi anaba kyas laying sang sida laktuna haksel gilamda an asauba thawdang lawrakli haina singthaki loinana anaba singi wakat ningtina tadana ana leng sathaba madi sendong khaktagi yenglaga laying sang salaibi gi wakhalon thadokuna haksel gilamda babina group na lawrakli ba thawdang asigumna hena khumang saksin ngamna ba hotnamina saiki Thauramadu Babina Group ki chairman kam managing director Thangjam Dablin hai mapalamda bone marrow transplant tawbuda yamdrabada lupa lakh 15 dagi kun phawba sanglamba adu AOI Imphal da lakh 3 nipan phawbagi manungda khudongcha si phangalagani lakliba tha ani humasida Babina Group na salairi Babina Specialty Hospital khabai soida kidney transplant tawbi khudongcha basu leiragana ki Mara makhatana hai mapalam da kidney transplant ki damu gyamdrabda lupa lakh 15 phawbo sanglambadasu hospital asida lupa lakh 10 yaudana kidney transplant tawbu yanaba panam thamli leba asigi oina yengbar state asida cancer laina gi sangwangna leibigi mathakta laina asina naraba miyoi layeng pathap ningthin lairamdabadagi AOI Imphal asi lingkatkibani institute asi lairakpadagi haukiba sai mari mangaram asida OPD da pun anaba 19 hena ana lengba ngamkhre tha mangaronggi mamang ihan hanba bone marrow transplant su mai pakna sathaba ngamkhre ki Awanongpok state singi oina Guwahati gi hospital ama khakta khudongchaba phangliba nuclear scan natragana gamma scan gi khudongchaba su AOI Imphal leibaga loinana thyroid cancer gi weba iodine therapy ki khudongchaba su phangali haina makna phungtoki thauramadu family welfare services ki director Dr. N Hemanta Kumar su saruk yakhi amaromdana PR thamjilakpa MLA singna thongna fana thabak tawba ngamdabagdagini kil State asida president rule thamlakliba si lamdam asigi mapi mapa oiriba MLA minister singna thongna fana thabak tawba ngamdabadagini haina kangla ima luk kilgi president ima RK Sanahanbina phongtokre wafam asinga si lup asina sinduna Manipur press cup ta pangtokiba International Women's Day gi thoramda phongtokibani thauramadu Sanahanbina makha taraduna Kuki singna Manipur thugaina Meitei singi mathakta satharakliba lanasi India lengangna matungda lepigani India lengangna matungda leptuna leibadagi Kuki singna tawningbada tawduna Meitei gi mathakta lan chathaduna Manipur thugaina ba hotnabagi irang asi lakshinabani haiduna India lengangna manadaba mi yengbugum tawi Tampak tu operation chathaduna khulai kya fagalabasu singda ngamdaba sina misang mikhainaibi ki khudamni state asida president rule thamlakliba si lamdam asigi mapi mapa oidibe MLA minister singna thauna phana thabak tawba ngamdabadagi nahi thauramadu gi matang sana hanbina hai lamdam asigi nupi oibi singna hiram khudimakta lauriba thawdang thaganingai ni Manipur gi nupi singna lauriba thawdang asi malem Lairamoi haki ngasigi thauramadu kilgi president RK Sanahanbi Jenims ki hanagi director Laisram Deben UCM amasum kokomigi senior consultative member
Yumnamsa Dilip Kumar amasung College of Nursing Rims ki Principal Professor Hais Zamuna amadi DMU gi Environmental Science ki Associate Professor Dr. Naurem Sarita Devi na President Member oina Sharuk Yakibaga loinana nupi kunai gi matang wapam kya phongtok na khianisu paus ta makata na palakli Makasa tharakpo na kanglai paki maira dige to pa paukran relief camp da lairiba singna masa masa gi mayum da hanjin balakpada security na sangan kidri Imphal East District ki Khundrakom AC ki manungsana laiba Pukhau Dolai Thabi Damda Dolai Thabi Ikau Sadu Yengkuman Maiden Part ki Khunja sing mi ahum digi horaki birang sin maram oiraga Kuki sing na yung kya mai thadoki bidigi relief camp sing na sangja pham lawdun lairiba Khunja sing na masagi mayum da sangna balakpada security force sing na thingmadagi sangan khidri ngase pung ta ema khairam tarakpa matamda masing yamlaba sahumam relief camp amadi Sajiwa relief camp da lairiba miyoi sing na magi gari sing puthokna duna gari sing adu da tongduna Dolai Thabi dam yokslakpa matamda security force sing na thattuna thamki hairi pung ani hena security force sing awai khum tawnaraba matung makhatana masa masagi mayumda sangi haiba yadabadagi porampata leiba Imphal East ki ASP da sangba yabagi permission laurugani haiduna relief camp da lairiba miyoi sing SP office tamna satna ki hairi panmaya badi kumjai lisingani ga kungo humdoi gi me humdigi haukiba irang sidagi hauna ikau maiden part sadu yengkuman Dolai Thabi ki khunja sing mayum thadoktuna relief camp da hauju pawa masa masa gi mayum da hanjinma ngamdana awaba punsi marial amada lairibani Amaromdana relief camp da laibi nupi kunga tarukta pisakol yenthokre National Health Development Program NHDP gi makhada ngarang lanjena duna relief camp da laiba nupi kunga tarukta pisakon sing yenthokre Alternate Housing Complex Game Village Zone 3 Langol da hangba relief camp da pangthoki ba thoram adu da saruk yakhiba Government of India gi Weaver Service Center gi Deputy Director P Daripa na phungdokhibada phisabi singna phi saraga yonpham leitabigi awaba laibigano Manipur gi wangbada laibi state kyara pangthokpa mela singda helungi pothok sada maudradi pami mela da phi yonba satningba phi sabi singi damak lenga ki mekedi khudong saba kya piri haikenasu pawus da makhata na phongdorakli adu atentak na sumna myam na thamjaramgi haujiko inidi myam pawus matanga solution jarage masum makhata banau update myam puna ngamina sena signal sigi mekedi gi myang pham da makhata na thamjari myam puna no update ngamina si